मणिपुर की मैंगसी बजेट सेशन की मैम की लोनम कोई पाउचे मैम पुरमुत इवेंट की पुथोखिबगी लोन लेनरीबनीको मणिपुर की अखोगी यामना कनोगी अखोगी लाइबक थीबा हाइतारे 2023 की मे की अहुमदगी ngasi फावबा अखोई था कुनिथुई चुबना मणिपुर सिदा अखोगी थोइबे इरांगी दुसम ngमदे लेरबनी अदुना एनी हिरम खुदिमुक्त याम सोथतना लेबदुना सेंथुंगी पेमपिर पुरा अखोगी लेखा ताबा हाबि ओइरबने अदो इंडिया की स्टेट खुदिमुक्त येंगबदम तमदसु पोचगी ममल तांगबा अदगी जोगमसु अखोगी मणिपुर नसि नंबर 1 दे लै हाइ अदो सिगी सिदा अखोगी सनबा चही 2025 26 की सिदा अखोगी रुपा करोड़ 35 अदगी 108 की बजेट पुथोखरे अदबो आई इसामकी इकोनॉमिक अखोगी एक्सपर्ट नते अदो ओइदे फेमसदी मणिपुर सी ममांग अखोगी था की तरह हुंदगी अखोगी मणिपुर की पॉपुलर गवर्नमेंट लेरंबदु अखोगी तुचनगिरेको अदो मणिपुर पीआर शासन तौरे अदो मणिपुर की अखोगी असेंबली बजेट सेशन फमदना सेंथुंगी फिल्म खनने नगद कुदुंग चाबदुदी अखोगी मियागी म्यूट ओइबो मया पुनमकिना लिंजेन मानदबदगी अखोगी मची मांगरेबो अदो पार्लियामेंट दी सी मणिपुर की पुवारीदा अखोगी हाइतारे पार्लियामेंट दी सेशन बजेट सेशन दी पुथोक्तन खंदरीनेबो खनबसिदा अखोगी असिदा पुथोइबे सनपम मसिदा मणिपुर की ओइनदी अखोगी बजेट लुपा करोड़ 35,104 की कोजी अखोगी ओना को एक्सपेंडिचर पुथोकी मतम सिदा मणिपुर की सेंथुंगी मरमदा खंगै सिंग अखोई इकोनॉमी एक्सपर्ट सिंग येंग मतम सिदा मसिदा अखोगी मसिदा हरावगदब बजेट ओइदे हाइना मसिदा अखोई याउरी अदु ताहिर अमरुम द चोकगी मणिपुर होजी अखोगी इरांग सिदा मरम ओरगा तोगन बाखोई मियोई लिसिंग हुंफु की मथक होजी रिलीफ कैंप से चंगजबन बौदुना लेरियेबो अदु मोगी पुलिस मरेन कमाई लेरी मोई करम मोगी हिंगी हाइबेसी ओइना मसिदा अखोगी रिलीफ कैंप द लेरिबा सिंगसिगी ओइना बौगी मागी पैसा कनेको असिबो बजेट सिदा अखोगी रिफ्लेक्ट तौद्रियन हाना हाइरिबनेबो अदुना माजुनादि होजी अखोइना मसि कराना थोनबनो ना हाइबा मतमदा भारत लेंगांना खोरि येंगु मियंगसि करिनो अदुगा मणिपुर द पॉपुलर गवर्नमेंट अमा लेरमदसु अखोई जेन मानदबदगी मयाम पुनमगसिगी मणिपुर द अखोई लान मनुंगदा सरकार अदु अखोई उथाइखिबा अदु प्रेसिडेंट दुन अखोई पुरकपा अदुगा तसेना गवर्नमेंट दु लेरम तारगदि अखोई बजेट सेशन फमजदना मणिपुर सेंथुंगी फेमसगी कराइदा करिनो हाइबगी फदन नैना खुना तरोगना अखोई मणिपुर की मथौ ताबा अखोई सेंथुम से कैथोक्तना अखोई सी अखोई मणिपुर से अखोई फगन होरगदबनेबा अदु मसिदी अखोई पार्लियामेंट ता अखोई पुथोक्तब यादबगी पुथोखरे अदु पुथोइबे संपम असिना अखोई मणिपुर की येंगुरगदी अखोई यामना हारोनगाई ओइदे हाइबसे अखोई तोगन बा अखोई सेंथुमगी मरमदा खंगबा इकोनॉमी अखोई एक्सपर्ट सिंग फोंदोरेबको अदुना मदुना ओइरगदी अखोई आइदी भारत लेंगा येंगबिगदबदी ख्वादी सोथरबा लान नंगबा अदि मसागी मरमदमदबो चटपु खोटपा ngamद्रबा सुबोनम ngamद्रबा एनी इकोनॉमी की ची सेक्टर लेखा तारबसिंगदी सेंथुंगी फिल्मसे खरे यामना फना अखोई तौबिगदबनेबा अदुमक्ति तौद्रे हाइब तारे अदुना मसी आइगी मोड ओइना सुनी अदु अखोई इकोनॉमी एक्सपर्ट मयाम सिंगसु मान लोन नैनरगे येंगबद पुतुरुपुदुनेबा अदुना मसिमक्ति आई अदुग यामना अखोई बसे हराउंगाई ओइदे अदुना भारत लेंगांगसु हेना सेंथुंगी फिल्मसे फगदबा मणिपुर सोथरबा स्टेट सिंग अतिसिंग फगदबा हेना थादबम थुई हाइबसिमा आई थमजगे लाक्चनिंग बदा जा अखोगी पार्लियामेंट सेशन असिदा अखोगी एमपी लाइसेंबा सना जावबन पुखतखिबा वाफम कबो बेलीबु म्यांमारना मणिपुरदा अमुक हंदोरकनबा थबकसिंग लखलु नत्रगा पंदुना लेरिबा कंपेंसेशन गे सेंफम म्यांमारना स्टेट नत्रगा यूनियन गवर्नमेंट दा पिहल्लु हाइना मणिपुर की दमक अखोगी एमपी लाइसेंबा सना जावबना अखोगी पार्लियामेंट दा पुथोकिबा वाफम असि ओइथोकपा याबगी फिबम दु लेब्रो ओजा करी हाइबिन अमसे कनुने आई याम थागनगाइने अखोगी मांग रुमनी हाइतारे इसागी इपोर्ट लेसे करिनो हाना अखोगी खंगकपा अखोगी खंजरकपा हाइबसे माय हाइबे अखोगी कबो भेली हाइबसे अखोगी मणिपुर से निंखा तंबा लेबाक मोइना चाहिँ लिसिंगयागी इतिहास लेरेबनी भारत हाना निंखा तम फंगिबनी अरेगी अखोगी मियामने सेम्बा अखोगी लेगाक लेरगा चटबा हालिबनी अदा कबो भेली से अखोई मणिपुर की लम ओइदना अखोगी इसागी लेरेबनी को अदु मसे कबो भेली से अखोगी कनोना अखोगी मतमदरा पंडित जवाहरलाल नेहरू भारतीय हानबा प्राइम मिनिस्टर पंडित नेहरू अखोगी 1953 की अखोगी मार्च के तांग अहुमदा मतमदरा अखोई गंभीर सिंह अखोगी हकदक्तनी
ꯑꯗꯨꯅ ꯃꯣꯗ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯤꯊꯣꯛꯈꯤꯕꯅꯤ ꯄꯤꯊꯣꯛꯈꯤꯕꯅꯤ ꯑꯗꯨ ꯁꯤꯒꯤ ꯌꯥꯝꯅ ꯐꯔꯇꯥꯏꯜ ꯑꯣꯏꯔꯕ ꯂꯩꯍꯥꯎ ꯆꯦꯜꯂꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯑꯩꯈꯣꯏꯒꯤ 2,200ꯒ ꯑꯩꯈꯣꯏꯒꯤ 110ꯀꯣ ꯄꯥꯛ ꯆꯥꯎꯔꯕ ꯂꯩꯍꯥꯎ ꯆꯦꯜꯂꯕ ꯑꯗꯒꯤ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯌꯥꯔꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯄꯤꯊꯣꯛꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯀꯝꯄꯦꯟꯁꯦꯁꯟ ꯌꯥꯅꯕ ꯄꯤꯊꯣꯛꯈꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯐꯝ ꯑꯩꯈꯣꯏꯒꯤ ꯁꯤꯀꯥꯁꯦ ꯑꯩꯈꯣꯏꯒꯤ 500 ꯁꯤꯀꯥꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯝꯕꯤ ꯁꯤꯀꯥ ꯀꯕꯣ ꯚꯦꯂꯤ ꯑꯦꯒ꯭ꯔꯤꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯕꯣ ꯚꯦꯂꯤ ꯁꯤꯀꯥ ꯑꯩꯈꯣꯏꯒꯤ 500ꯁꯤ ꯑꯩꯈꯣꯏ ꯀꯥꯒꯗꯕꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯃꯇꯝꯗꯨꯒꯤ ꯀꯥꯐꯝ ꯊꯣꯛꯄ ꯁꯤꯀꯥꯁꯨ ꯑꯩꯈꯣꯏ ꯀꯥꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯂꯝ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯗꯅ ꯍꯧꯖꯤꯛ ꯂꯩꯔꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯄꯟꯗꯤꯠ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯅ ꯚꯥꯔꯠꯀꯤ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯤ ꯑꯗꯨꯅ ꯃꯥꯅ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯂꯣꯟꯅꯕꯅꯤꯅ ꯑꯗꯨꯒ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯅꯕꯒꯤ ꯃꯌꯥꯝꯁꯦ ꯍꯔꯥꯎꯍꯟꯒꯗꯒꯦ ꯇꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝꯁꯤ ꯄꯤꯊꯣꯛꯈꯤꯕꯅꯦꯕ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯂꯨꯕ ꯃꯅꯤ ꯃꯁꯛ ꯈꯪꯉꯛꯄ ꯃꯁꯥꯒꯤ ꯃꯄꯣꯠ ꯃꯔꯟꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯑꯣꯏꯔꯤꯕ ꯃꯤꯌꯥꯡ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯃꯔꯩꯕꯥꯛ ꯅꯤꯡꯕꯁꯤꯡ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯈꯪꯗꯕꯒꯤ ꯐꯤꯕꯝꯗ ꯂꯩꯌꯦꯕ ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯥꯃꯦꯟꯇ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯃꯁꯥꯃꯛꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯄꯨꯔꯣꯟ ꯂꯩꯇ ꯍꯥꯏꯇꯥꯔꯦꯀꯣ ꯃꯊꯪ ꯅꯤꯡꯊꯧꯒꯤ ꯃꯇꯨꯡ ꯏꯜꯂꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯃꯥ ꯃꯁꯥꯃꯛꯅ ꯃꯁꯤ ꯀꯕꯣ ꯚꯦꯂꯤꯁꯤ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯈꯪꯗꯅ ꯃꯁꯤ ꯀꯕꯣ ꯚꯦꯂꯤ ꯄꯤꯊꯣꯛꯈꯤꯕꯁꯤ ꯑꯃꯨꯛ ꯂꯧꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯀꯣ ꯑꯗꯒꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯀꯔꯝꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯤ ꯈꯣꯠꯂꯤꯅ ꯃꯥꯅ ꯄꯥꯔꯂꯥꯃꯦꯟꯇ ꯄꯨꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯦꯕ ꯇꯁꯦꯡꯅꯃꯛꯇꯤ ꯌꯦꯡꯕꯤꯌꯨ ꯀꯌꯥꯝꯗꯒꯤꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯃꯔꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯑꯩꯈꯣꯏꯒꯤ ꯁꯅꯥꯖꯥꯎꯕ ꯐꯥꯎꯕꯗꯕꯨ ꯚꯥꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯄꯥꯔꯂꯥꯃꯦꯟꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯄꯥꯔꯂꯥꯃꯦꯟꯒꯤ MP ꯑꯣꯏꯅ ꯆꯠꯂꯛꯑꯕꯅꯤꯅ ꯌꯦꯡꯉꯨꯅꯦ ꯅꯤꯡꯊꯧ ꯑꯃꯅ ꯚꯥꯔꯠꯀꯤ ꯅꯤꯡꯊꯧ ꯑꯃꯅꯀꯣ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯁꯥꯃꯛꯅ ꯃꯁꯥꯒꯤ ꯃꯄꯣꯠ ꯃꯔꯟꯗꯣ ꯈꯪꯉꯛꯇꯅ ꯃꯥꯅ ꯀꯕꯣ ꯚꯦꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯗ ꯄꯤꯊꯣꯛꯈꯤꯕꯅꯣ ꯀꯅꯥꯒꯤ ꯃꯇꯝꯗꯅꯣ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯄꯨꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨ ꯐꯖꯅ ꯃꯊꯪ ꯂꯤꯔꯒꯅ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯍꯟꯖꯤꯜꯂꯛꯅꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄꯤꯕ ꯌꯥꯏ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯍꯥꯏꯕꯗ ꯄꯨꯊꯣꯛꯂꯛꯄꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯅ ꯃꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯩꯅ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ MP ꯔꯥꯖ꯭ꯌ ꯁꯚꯥꯒꯤꯕꯨ ꯑꯩꯅ ꯊꯥꯒꯠꯅꯤꯡꯉꯤ ꯑꯗꯨꯅ ꯃꯁꯥꯃꯛꯅ ꯍꯦꯟꯅ ꯈꯪꯒꯅꯤ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯃꯣꯏꯒꯤꯗꯤ ꯁꯨꯔꯣꯟ ꯆꯥꯔꯣꯟ ꯅꯤꯡꯊꯧ ꯂꯩꯅꯀꯣ ꯁꯨꯝ ꯃꯊꯪ ꯂꯥꯛꯏꯕꯅꯤ ꯑꯗꯨꯅ ꯁꯤ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯤꯅꯥꯀꯣꯡꯁꯤꯡꯅ ꯁꯤ ꯑꯣꯏꯍꯜꯂꯤꯕꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯁꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯇꯩ ꯄꯨꯝꯅꯃꯛꯅꯁꯨ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯕ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯑꯩ ꯊꯝꯖꯒꯦ